Nasi tawdur si surah Al-An'am ke ayat number 129 128. A'udzu billahi minasyaitonir rajim. Bismillahirrahmanirrahim. Wa yawma yahsyuruhum jami'an ya ma'syaral jinni qad istakthartum minal ins wa qala awliya'uhum minal insi rabbana istamta'a بعضنا ببعض وبلغنا أجلنا الذي أجلت لنا قال النار مثواكم خالدين فيها إلا ما شاء الله إن ربك حكيم عليم. पेज नंबर चनीगा कुनिपान मखोइबु पुलप खोमजिन बिगदबा नुमित अदुदा अल्लाहना हाइबिगनी ओ जिन के कांगबु नखोइना यामना लौखरे मिओइबदगी अदुगा मीसिंगे मनुंगदगी मखोइगा तिन्नजबसिंगना हाइगनी ओ अखोइगे रब अखोइना काननबा लौनजबनी amana amadagi adubu hausikti aikoina yaujare aikoigi matamdu nangna lepikibadu aikoigi damak Allah na haibigani maiduna aikoigi laifamni madudana akoi matam chuppa lairagadabani Allah na atopa ama ningbiba natrabadi tasengnamak nanggi rapti singbani khangbani मखोइगी सरुक तो जन्म मोम जकदबा मलंग फैना हनबगी मी मसिंग यामबा असुमना अखोइना सेम्बीबनी अरानब तौबसिंग खरबु अतोपा खरगे मिचंगसिंग ओइना मखोइना तानसिनजखिबा अदुगी मरमना सुमाइना कांगबु जिनगी मरक्तगी इंसानगी मरक्तगी सेमिसि मखोइना तानसिनजखिबा मखोइना याखिदबो अरानब तौखिबा अदुगी मरमनाने ओ जिन अमसुंग मिओइबगी कांगलुप लाखिदबरा नखोइदा नखोइगे मनुंगदगी रसूल सिंह नखोइदा आइगी आयासिंगबु लिबिनबा अमसुंग ngasiगी नखोइगी नुमित असिदा आइगा उनगनी हाइबगी चेक्सिनवा हाइबिनबा मखोइना हाइगनी अखोइना इसागी मयोक्ता साखी ओइजरे मखोइबु नमथाक तौबिखिबनी ताइबंग पुनसिना अदुबु नुमित अदुददी मखोइना साखी ओइजगनी मखोइ मसागी मयोक्ता मखोइ थाजदबसिंग ओइरखरे हाइना मसाना याजरने जुमारा साखी लौदोरसि मरमदो जामदो साखी लौदोरसि सिमरमसि महाराकदो मसिनानी रसूल सिंह थाबिरकलिबदु मरमदी नंगी रत्न कैदनुंगदु सुमांग ताकहनबा तौबीदे शहर सिंहबु अरानब तौबगिदमक मदुगी मीसिंगदुना खंगजदबा ओइना लैरिङैदा करीगिनो हायतने आइना नखोब दुनिया मांहनखिबा अजाबता मांहनखिसे नतगा नखोमद गुमराता हुइसे आई तवजन तवनतेबा आइने मियोबसी जुम तवदेबा आराम तोरगा हतै थबक अबक तोरगा आरामबई दंदी फंग आरामबई दंदी फंगे आरामबई थबक तोरगा अचुंबई दंदी फंग अचुंबई जवाब तो
ꯑꯗꯨ ꯃꯥꯡꯍꯟꯕꯁꯨ ꯍꯦꯛꯇ ꯏꯆꯝ ꯆꯝꯅ ꯍꯦꯛꯇ ꯄꯪꯃꯥꯡ ꯃꯥꯡꯍꯟꯕ ꯅꯠꯇꯦꯕ ꯍꯥꯏꯕꯁꯤ ꯈꯪꯅꯅꯕ ꯀꯩꯅꯣ ꯑꯗꯨ ꯆꯥꯛꯀꯤ ꯆꯥꯕꯁꯤ ꯄꯨꯊꯣꯛꯅꯒꯅꯤꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯁꯤꯗ ꯗꯨꯅꯤꯌꯥꯗ ꯈꯪꯅꯕ ꯍꯥꯏꯔꯤꯕ ذلك أن لم يكن ربك ماسي كريم إذا لم يكن ربك مالك القرى ونعم تعالى ما هندر ما هند بسطو تودي هذي جرم دلورنا وأهلها غافلون ما يبي سيدنا غافلون خندر لينا خنال لو كان دنيا خنال لو يادر كان دنيا ما هند هذي خنال زي قيامة هاي شو ما تقولنا كان يدلي لا واري سيجا يا سيدي إني غافل لنا مخوي ده هاي بده أني جروب أما غير سينجي مخوي غافل نخندري أبو أخن بيكوينا هايرا متون دا يارك تردي أدرا أزاب ثايا أبو أزاب ثارا إيشي باو فنگ بكان بودو مسيج يورا متون دا هاي بي لطرق باندن ثاك تونغان تونغانا لأيباني پومنا مكي مخوينا توجكي بدو غچانانا ننگي ربنا خنگ دبا نتي مخوينا كاري توبگي هاي بدو سيجي غافل سينجي كانغو غافل गी कांगबू दो अदुगिनी हायरेसी थाक तोंगान तोंगाना लैबनी पुमना मक्की मखोइना तौजखिबदुगा चानाना नंगे रबना खंगदबा नत्ते मखोइना तौबगे हायबु गाफिल ओइरिबा कांगबू सिंगदु मनुंगदसु मखोइना तौरिबा खोलिबदु लोइना खंगे बमा कराइ फो कराइ इल्म लगी तौरिमो नत्र तौदिरसिना करिगिनो हायबदु अदुसु लोइना अल्लाहना खंगे नंगी रब्ती अवात पर लैता बदुनी मिनुंगसीना थनबनी माना असुमना निंगबीरबदी ngambani मादी नखोइ बुल लोइसनखिबा अदुगा महुत सिलहनबिबा नखोइ गी तुंगदा माना सिलहनबिगे निंगबीबा कांगबू अमदा कुरान सिरा चलोय हरसो माना नखोइबु पुथोकपिरखिबगुम अतोप मीसिंगी मचा मसुसिंगदगी अखोइसो अतोप मचा मसुसिंगदे पुथोरे नत्रो अदु मैंने पुथोरखो ngамमेबा कांगबु अमा तसेंगनामक मखोइदा नखोइदा तौरिबा वादादु लाखलिबनी ngamloi नखोइना मदुबु माइथि हनबा लाखहनदाबा थोगदो थोदोकसिंग लाना हारिबो सोइदन थोलन चिंदरनो हायो जैथोकपो ngамमरोय हायो ओइगी मीसिंग तौरो नखोइगी लैफमगी मतुंग इन्ना ngамजबी तसेंगनामक आइसु अदुमना तौरिबनी नखोइ थुना खांगलगनी कनागी ओइगदगी हाइबदु पोलोइदा शांतिगी युमदु मकानती कुमन हाइसे मकानी कुंजा आथहन थरदु ओजामा अदुगु मकानी कुंजा आथहन जमा निते आता रपदु नजो मकानी कुंसी नते मकानती कुमने मकाना नेवा मकानते पोजीशन को ए कमनते पोजीशन आने पोजीशन दो अदुगु मतु नंगी पोजीशन ngami ba pyong do अदु मतु तव तम तो ai to ini am ini menatra thaje ni matu ina ai sati matu nang le palle pamgi matu ina na allasu yadi yargana le matu ina ai nang ni phibam du matu ina thamoi khaita ha ai khalu ba kan thaje ni matu tam to dam ki ne to sin हमन ओ तो से चल जो फरे न कोई इस्लाम की लाले खाली दो नत्रगन इस्लाम से चल तपसिना मांगे न खाली दो फरे न खालो ने अदु मन खाले खाले तो न न पोजीशन दा नंग नंगी फिबम की मतु में तो न तो आई तो अलान दा की तो पाजाब ला ने है कनागी ओइगदगे पोलोइगी हाय कनागी ओइगदे हाय बुदु पोलोइदा शांतिगी युमदु तसेनमक मंगल ओइगदबनी मंगल ओइदबनी आरानब तौबसिंगदि तौदबु सिने लाय मका रायसि तौदबु ने आई धंगी किसे कनाना अफब फंगदगे हायबुदि खंगवबा दि आखिरता युम फंगदबा आके बतु दार जन्नत ने भासी अब फंगद मिदी कनानो
ꯍꯥꯏꯕꯗꯨ ꯑꯜꯂꯥꯍꯅ ꯈꯪꯉꯦꯕ ꯁꯤ ꯀꯨꯔꯥꯟꯁꯤ ꯃꯦꯁꯦꯖꯁꯤ ꯌꯧꯔꯛꯑꯕ ꯃꯤꯁꯤꯡ ꯑꯗꯨ ꯌꯧꯔꯛꯑ ꯃꯇꯨꯡꯗꯁꯨ ꯀꯨꯔꯥꯟꯒꯤ ꯑꯌꯥꯠꯇꯨꯒꯤ ꯃꯇꯨꯡ ꯌꯥꯂꯤꯝꯅ ꯁꯨꯃꯥꯡ ꯆꯠꯇꯕꯗꯣ ꯀꯥꯃꯌꯥꯕ ꯑꯣꯏꯔꯣꯏꯕ ꯏꯟꯅꯍꯨ ꯂꯥ ꯌꯨꯐ꯭ꯂꯤꯍꯨꯜ ꯖꯥꯂꯤꯃꯨꯟ ꯌꯥꯂꯤꯝꯅ ꯀꯥꯃꯌꯥꯕ ꯑꯣꯏꯕ ꯖꯟꯅꯠ ꯐꯪꯕꯁꯤ ꯑꯣꯏꯔꯣꯏ ꯈꯥꯏꯗꯣꯛꯏ ꯃꯈꯣꯏꯅ ꯂꯌꯥꯝ ꯂꯥꯠꯄꯁꯤꯡꯅ ꯑꯜꯂꯥꯍꯒꯤꯗꯃꯛ ꯃꯥꯅ ꯍꯥꯏꯗꯤ ꯑꯜꯂꯥꯍꯅ ꯁꯦꯝꯕꯤꯈꯤꯕ ꯃꯍꯩ ꯃꯔꯣꯡ ꯑꯃꯁꯨꯡ ꯌꯨꯝꯁꯥꯁꯤꯡꯗꯒꯤ ꯁꯔꯨꯛ ꯑꯃ ꯑꯗꯨꯒ ꯍꯥꯏ ꯃꯁꯤ ꯑꯜꯂꯥꯍꯒꯤꯅꯤ ꯃꯈꯣꯏꯒꯤ ꯚꯥꯞꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯤꯡꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡꯒꯤꯅꯤ ꯑꯜꯂꯥꯍꯁꯨ ꯌꯥꯗꯕ ꯅꯠꯇꯦꯕ ꯏꯕ꯭ꯔꯥꯍꯤꯝ ꯃꯤꯂꯠꯇꯁꯤ ꯂꯩꯔꯝꯃꯤꯗ꯭ꯔꯣ ꯑꯗꯨ ꯃꯍꯨꯠꯇ ꯑꯗꯨ ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯇꯧꯔꯤ ꯊꯕꯛꯁꯤ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯑꯇꯩ ꯃꯌꯥꯝꯁꯤ ꯕꯨꯖꯨꯔꯒꯁꯤꯡꯁꯤꯒꯤ ꯅꯠꯇ꯭ꯔꯒ ꯗꯦꯕꯤ ꯗꯦꯕꯇꯥꯁꯤꯡꯒꯤ ꯁꯔꯨꯛꯅꯤ ꯑꯗꯨ ꯁꯤꯒꯤꯁꯤꯅ ꯑꯜꯂꯥꯍꯒꯤ ꯁꯔꯨꯛꯅꯤ ꯑꯗꯨꯒ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯤꯡꯒꯤꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯥꯏꯁꯤꯡꯒꯤ ꯁꯔꯨꯛ ꯑꯗꯨꯗꯤ ꯑꯜꯂꯥꯍꯗ ꯌꯧꯔꯛꯇꯦ ꯑꯜꯂꯥꯍꯒꯤꯅꯤ ꯍꯥꯏꯕꯗꯨꯗꯤ ꯃꯈꯣꯏꯒꯤ ꯂꯥꯏꯁꯤꯡꯗꯨꯗ ꯌꯧꯏ ꯐꯠꯈꯤꯗ꯭ꯔꯕꯅꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯋꯥꯌꯦꯜꯗꯨ ꯑꯗꯨꯁꯨ ꯕꯤꯆꯥꯔ ꯆꯨꯝꯗꯦꯕ ꯑꯗꯨꯝꯅ ꯄꯦꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯃꯥꯜꯍꯜꯂꯤ ꯃꯨꯁ꯭ꯔꯤꯛꯁꯤꯡ ꯀꯌꯥ ꯑꯃꯗ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡ ꯍꯥꯠꯄꯕꯨ ꯃꯈꯣꯏꯒꯤ ꯂꯥꯏꯁꯤꯡꯗꯨꯅ ꯃꯈꯣꯏꯒꯤ ꯃꯥꯡꯇꯥꯛꯄ ꯄꯨꯔꯛꯅꯕ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯀꯨꯞꯁꯤꯟꯅꯕ ꯆꯃꯝꯅꯕꯅ ꯃꯈꯣꯏꯒꯤ ꯙꯔꯃꯗ ꯑꯁꯨꯝꯅ ꯅꯤꯡꯕꯤꯔꯝꯂꯕꯗꯤ ꯑꯜꯂꯥꯍꯅ ꯃꯈꯣꯏꯅ ꯃꯗꯨ ꯇꯧꯔꯝꯂꯣꯏꯗꯕꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯣ ꯃꯈꯣꯏꯕꯨ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯄꯨꯊꯣꯛꯂꯤꯕ ꯆꯠꯅꯕꯤꯗꯨ ꯁꯤꯗꯅꯤ ꯁꯨꯝꯕ ꯑꯌꯥꯁꯤꯡꯁꯤꯗꯅꯤ ꯑꯦꯛꯁꯟꯗ ꯑꯩꯈꯣꯏꯒꯤ ꯑꯀꯟꯕ ꯋꯥꯍꯩꯅ ꯃꯨꯁ꯭ꯔꯤꯛꯇ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣ ꯂꯥꯌꯥꯝ ꯂꯥꯠꯄ ꯑꯣꯏꯔꯣ ꯑꯜꯂꯥꯍꯁꯨ ꯊꯥꯖꯕ ꯀꯥꯡꯕꯨ ꯂꯩꯗꯅ ꯃꯣꯏꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯤꯕ ꯃꯌꯥꯝꯗꯨ ꯑꯗꯨꯗ ꯑꯦꯛꯁꯟꯗ ꯑꯀꯟꯕ ꯋꯥꯅꯁꯨ ꯍꯥꯏꯕ ꯌꯥꯗꯦꯕ ꯃꯨꯅꯥꯖꯔꯥ ꯇꯧꯅ ꯐꯥꯎ ꯌꯥꯗꯦꯕ ꯃꯈꯣꯏꯗ ꯃꯨꯅꯥꯖꯔꯥ ꯇꯧꯔꯤꯁꯦ ꯃꯤ ꯁ꯭ꯀꯣꯂꯔ ꯑꯃꯅ ꯇꯧꯕ ꯍꯦꯛꯇ ꯌꯥꯎꯏꯗꯅ ꯅꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯇ ꯅꯈꯣꯏꯒꯤ ꯀꯔꯤꯗ ꯌꯦꯡꯉꯨꯅꯦ ꯁꯤ ꯏꯔꯤ ꯃꯌꯥꯝꯁꯦ ꯍꯥꯏꯅ ꯃꯨꯅꯥꯖꯔꯥꯒꯤ ꯃꯑꯣꯡꯗ ꯆꯠꯊꯕꯗꯣ ꯋꯥ ꯃꯌꯥꯝ ꯈꯨꯕꯥꯛ ꯈꯨꯝꯗꯅ ꯇꯧꯗ꯭ꯔꯣ ꯑꯗꯨꯐꯥꯎ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯂꯩ ꯁꯨꯝꯕ ꯑꯌꯥꯁꯤꯡꯁꯤꯅ ꯃꯥꯜꯂꯤ ꯃꯣꯏ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯅ ꯄꯨꯊꯣꯛꯏ ꯃꯌꯥꯝꯗꯣ ꯊꯥꯗꯣꯛꯇꯨꯅ ꯊꯝꯃꯣꯅ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤꯁꯤꯗꯤ ꯃꯈꯣꯏꯅ ꯍꯥꯏ ꯃꯁꯤꯒꯤ ꯌꯨꯝꯁꯥꯁꯤꯡ ꯑꯃꯁꯨꯡ ꯃꯍꯩ ꯃꯔꯣꯡꯁꯤꯡꯁꯤ ꯑꯊꯤꯡꯕꯅꯤ ꯀꯅꯥ ꯑꯃꯠꯇꯅ ꯃꯈꯣꯏꯁꯤ ꯆꯥꯔꯣꯏꯗꯕꯅꯤ ꯑꯩꯈꯣꯏꯅ ꯌꯥꯍꯟꯒꯦ ꯅꯤꯡꯕꯗꯨ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯗꯥꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯗꯥꯕꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏ ꯌꯨꯝꯁꯥ ꯈꯔ ꯂꯩ ꯄꯣꯠꯂꯨꯝ ꯊꯥꯡꯒꯠꯄ ꯊꯤꯡꯂꯕ ꯃꯈꯣꯏꯒꯤ ꯃꯅꯝꯗ ꯑꯗꯨꯒ ꯌꯨꯝꯁꯥ ꯈꯔ ꯂꯩ ꯃꯈꯣꯏꯗ ꯃꯈꯣꯏꯗꯨ ꯂꯦꯟꯕꯗ ꯑꯜꯂꯥꯍꯒꯤ ꯃꯤꯡ ꯄꯜꯂꯣꯏꯗꯕ ꯌꯨꯝꯁꯥ ꯈꯔꯅ ꯑꯜꯂꯥꯍꯒꯤ ꯃꯤꯡ ꯄꯜꯂꯣꯏꯗꯕ ꯂꯦꯟꯕꯗ ꯄꯨꯝꯅꯃꯛꯁꯤ ꯁꯦꯝꯖꯤन साजिनबनी अल्लाह की मायोक्ता दंदी पीगनी माना मखोइबो अल्लाहना मखोइबो दंदी पीगनेबा मखोइना अदुमना सेमजिन साजिनबगी सिगिसि मुश्रिकसिंग मक्कागी मुश्रिकसिंग ग मथंदुर हाइरिमि हुजिबोसु मेने सेमजिन साजिनदना चथरकपा अहले किताब की मनुंग द मैम लेरे अहले किताब न तदसु लेरे अदुरगी एखोइगी इस्लाम मरकता एखोइ मरकतसु अल्लाह ने केमता हैरकतबा मैम सेमजिन साजिनबा लैत्रो हराम होइबे पोतो ओरो हलाल होइबे पोतो ओरो अदुरगी अल्लाह ना हैरकतबा सिना सिगी सासिना सुमाय चाबे याय सिना याय यादे करा हायो मैम सारे दुती कुरान दा हदीस दा याउदबा अदुगी सिंगुसु लोयन चंगदोरी अदुगा मखोइना हाय असिगुम युमसा सिंगसिगी मबुक्ता याउरिबसि अखोइगी निपा सिंग खत्तगिनी अखोइगी नुपी सिंगददी अथिंगबनी अदुबु मदुना अदुबु मदुना नुपी चाबे आमतेन है अदुबु मदुना सीना तारकलबदी मदुदा मदु चाबदा मखोइगा सरुक यामिन्नबा याय अल्लाहना दंदी पीगनी मखोइबु मखोइना अदुमना हाइबदुगी तसेनमक मादी सिंगबनी खंगबनी से मकाई मुश्रिक सिंगना चथरंबा एकोइ दीन इब्राहिम द चलिमी खोइ एकोइनी मिल्लत असेंबा
इब्राहिम की मिल्लत पाई से लेरंबा अबू जहल की ग्रुप तो हꯧꯖꯤꯛꯁꯨ ꯆꯠꯊꯔꯛꯄ ꯌꯥꯎꯔꯝꯒꯅꯤ ꯍꯧꯖꯤꯛꯁꯨ ꯆꯠꯊꯔꯛꯄ ꯌꯥꯎꯔꯝꯒꯅꯤ ꯑꯩꯈꯣꯏꯗꯐꯥꯎ ꯑꯗꯨꯒꯤ ꯃꯅꯝ ꯈꯔ ꯈꯔ ꯂꯩꯔꯤꯁꯤꯗꯤ ꯃꯅꯝ ꯌꯥꯎꯔꯤꯁꯤꯗꯤ ꯍꯩ ꯁꯤꯗꯤ ꯑꯍꯟꯅ ꯆꯥꯒꯗꯕꯅꯤ ꯑꯉꯥꯡ ꯆꯥꯍꯩꯗꯦꯅ ꯈꯥꯏꯗꯣꯛꯇ꯭ꯔꯣ ꯑꯉꯥꯡꯅ ꯃꯅꯨꯡ ꯆꯥꯕ ꯌꯥꯝ ꯑꯉꯥꯡꯅ ꯃꯅꯨꯡ ꯆꯥꯕ ꯌꯥꯗꯦꯅ ꯍꯧꯖꯤꯛꯐꯥꯎ ꯄꯤꯖꯕ ꯅꯠꯇꯦ ꯑꯅꯤꯗꯤ ꯑꯉꯥꯡꯗꯨ ꯆꯥꯕꯗꯨ ꯍꯣꯏꯅꯦ ꯑꯗab ꯑꯗab ꯕꯦꯕꯥꯔ ꯑꯣꯏꯅ ꯑꯍꯟꯁꯦ ꯄꯤꯖꯁꯤ ꯁꯤꯕꯨꯡꯉꯣꯁꯤꯗꯤ ꯑꯍꯟꯅ ꯏꯖꯠ ꯑꯣꯏꯅ ꯄꯤꯖꯁꯦꯅ ꯍꯥꯏꯕ ꯌꯥꯗꯕ ꯈꯔꯗꯤ ꯌꯥꯏꯑꯕ ꯑꯗꯨ ꯅꯠꯇꯕ ꯑꯉꯥꯡꯅ ꯆꯥꯍꯩꯗꯦ ꯍꯥꯏꯕ ꯑꯃ ꯆꯪꯁꯤꯜꯂꯛꯑꯦꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯂꯩ ꯅꯤꯄꯥꯅ ꯃꯅꯤꯡ ꯆꯥꯍꯩꯗꯦꯅ ꯈꯔ ꯍꯥꯏꯗꯅ ꯇꯧꯔꯤꯁꯦ ꯃꯥꯡꯖꯔꯕꯅꯤ ꯃꯈꯣꯏꯗꯨ ꯃꯈꯣꯏꯅ ꯃꯆꯥꯁꯤꯡꯕꯨ ꯍꯥꯠꯈꯤꯕꯗꯨ ꯄꯪꯅ ꯒ꯭ꯌꯥꯟ ꯌꯥꯎꯗꯅ ꯁꯤ ꯆꯥꯍꯩꯗꯦ ꯅꯨꯄꯤꯅ ꯆꯥꯍꯩꯗꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯛꯀ ꯁꯤꯗ ꯑꯉꯥꯡ ꯍꯥꯠꯄꯒꯤ ꯂꯥꯛꯏꯁꯤ ꯁꯤꯗꯁꯨ ꯑꯗꯨꯝ ꯈꯟꯊꯧꯕ ꯑꯩꯈꯣꯏꯗꯤ ꯍꯦꯛ ꯀꯨꯔꯥꯟꯁꯤꯗꯤ ꯌꯥꯝ ꯄꯥꯛꯁꯟꯕꯅꯦꯕ ꯈꯟꯕ ꯀꯥꯟꯗꯅꯦ ꯕꯨꯙꯤ ꯂꯩꯕ ꯃꯤꯁꯤꯡꯒꯤꯗꯤ ꯌꯧꯕꯅꯦꯕ ꯒ꯭ꯌꯥꯟꯗꯣ ꯅꯨꯄꯤꯅ ꯑꯗꯨ ꯆꯥꯕ ꯌꯥꯗꯦ ꯑꯗꯨꯅ ꯁꯤꯗꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯌꯥꯏꯌꯦꯅ ꯍꯥꯏꯔ ꯃꯇꯨꯡꯗ ꯑꯃꯛꯀ ꯑꯉꯥꯡ ꯍꯥꯠꯄꯒꯤ ꯂꯥꯛꯏꯁꯤ ꯃꯥꯡꯖꯔꯕꯅꯤ ꯃꯈꯣꯏꯗꯨ ꯃꯈꯣꯏꯅ ꯃꯆꯥꯁꯤꯡꯕꯨ ꯍꯥꯠꯈꯤꯕꯗꯨ ꯄꯪꯅ ꯒ꯭ꯌꯥꯟ ꯌꯥꯎꯗꯅ ꯑꯗꯨꯒ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯅ ꯊꯤꯡꯈꯤꯕꯗꯨ ꯑꯜꯂꯥꯍꯅ ꯃꯈꯣꯏꯗ ꯆꯥꯅꯕ ꯄꯤꯈꯤꯕꯗꯨꯕꯨ ꯑꯜꯂꯥꯍꯒꯤ ꯃꯇꯥꯡꯗ ꯑꯣꯏꯗꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯂꯪꯐꯩ ꯅꯈ꯭ꯔꯕꯅꯤ ꯃꯈꯣꯏꯗꯨ ꯑꯃꯁꯨꯡ ꯑꯣꯏꯈꯤꯗ꯭ꯔꯕꯅꯤ ꯃꯈꯣꯏꯗꯨ ꯂꯝꯖꯤꯡ ꯐꯪꯕ ꯍꯥꯏꯕꯗꯨ ꯁꯤ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯟꯊꯔꯝꯕꯗꯨꯒ ꯆꯥꯅꯔꯛꯇ꯭ꯔꯥ ꯍꯥꯏꯐꯦ ꯑꯩꯈꯣꯏꯁꯨ ꯆꯥꯕ ꯌꯥꯗꯦ ꯁꯤꯅ ꯑꯉꯥꯡꯅ ꯆꯥꯍꯩꯗꯦ ꯁꯤꯅ ꯅꯤꯄꯥꯅ ꯆꯥꯍꯩꯗꯦ ꯁꯤꯅ ꯅꯨꯄꯤꯅ ꯆꯥꯍꯩꯗꯦꯅ ꯏꯃꯨꯡꯗ ꯃꯌꯥꯝ ꯑꯃ ꯈꯥꯏꯗꯣꯛꯏ ꯀꯩꯅꯣ ꯍꯣꯏ ꯍꯥꯟꯅꯗꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯁꯨꯝ ꯂꯣꯟꯅꯗ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯑꯜꯂꯥꯍꯅ ꯍꯥꯏꯔꯛꯇꯕ ꯄꯣꯠ ꯑꯃ ꯄꯨꯔꯥ ꯆꯥꯍꯩꯗꯕ ꯑꯣꯏꯅ ꯆꯠꯅꯈꯤꯗꯧꯔꯤꯑꯕ ꯑꯋꯣꯏꯕ ꯑꯣꯏꯅ ꯑꯉꯥꯡꯗꯨꯗ ꯐꯥꯎꯗꯣꯔꯤꯃꯦꯕ ꯀꯩꯁꯨ ꯈꯪꯖꯗꯕ ꯑꯉꯥꯡꯗꯨꯗ ꯑꯗꯨꯒꯤꯁꯤꯡꯗꯨ ꯌꯥꯝꯅ ꯂꯪꯐꯩꯅꯈ꯭ꯔꯕꯅꯦ ꯃꯈꯣꯏꯗꯨ ꯑꯃꯁꯨꯡ ꯑꯣꯏꯈꯤꯗ꯭ꯔꯕꯅꯤ ꯃꯈꯣꯏꯗꯨ ꯂꯝꯖꯤꯡ ꯐꯪꯕ ꯍꯥꯏꯕꯗꯨ ꯂꯝꯖꯤꯡꯁꯨ ꯐꯪꯗ꯭ꯔꯦꯕ وحرموا ما رزقهم الله أنا هسه أدوا مثلا هاي جزنا ما لبني أبو ميسندو مثلا مساسين بخاري وخندنا خندنا كان بإلم الله كنا هاي سمساه هوتي نجا نقاوردي نقاوردي حرم بدو أدو ورينا بسي أدو سو ريكا أدو مثلا هاي شيء وحرموا ما رزقهم الله أدوا مثلا حرام تورم نبا अल्लाह चाबे यारे रिजिन अल्लाह अल्लाह बुदु चाबे यादे है ना मकोन हराम तौरिदो इत्तरान अल्लाह अल्लाह द मचिन दिदे लगा अदु मिशिन गुने मांग सी गल्लू तो सना मको मांग बनी अदु लंजिन फंबा है बुदो ओय दरना लंजिन फंबनी है बुदो मोहय दर मतमदर नुपी दे सी चाहिए दिन जु थिंगमेदना ꯑꯉꯥꯡꯁꯨ ꯍꯥꯠꯂꯦ ꯑꯉꯥꯡꯗꯁꯨ ꯊꯤꯡꯉꯝꯕ ꯌꯥꯏꯑꯕ ꯁꯤꯅ ꯑꯩꯈꯣꯏꯅ ꯆꯥꯕ ꯌꯥꯝꯇꯦ ꯁꯤ ꯑꯍꯟꯒꯤꯅꯤ ꯅꯠꯇ꯭ꯔ ꯁꯤ ꯂꯥꯏꯒꯤꯅꯦꯅ ꯍꯧꯖꯤꯛ ꯂꯌꯥꯝ ꯂꯥꯠꯄ ꯀꯥꯡꯕꯨꯅ ꯇꯧꯅꯔꯤ ꯁꯨꯃꯥꯏꯅ ꯑꯗꯨꯒꯤ ꯃꯅꯝꯗꯣ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ ꯂꯩ ꯍꯥꯏꯕꯅꯤꯗ ꯈꯔ ꯈꯔ ꯂꯣꯏꯅ ꯆꯠꯊꯩ ꯍꯥꯏ ꯂꯐꯣꯏ ꯈꯔꯈꯛ ꯆꯥꯒꯅꯨ ꯑꯗꯨꯗꯒꯤ ꯀꯩ ꯀꯩꯅꯣ ꯃꯌꯥꯝ ꯂꯩꯕꯅꯤ ꯍꯦ ꯃꯌꯥꯝ ꯂꯩꯕꯅꯤ ꯀꯩꯁꯨ ꯂꯩꯇꯕ ꯄꯣꯠꯇ ꯃꯥꯅ ꯑꯅꯤ ꯄꯨꯊꯣꯛꯄꯤꯔꯛꯂꯤꯕꯁꯤ ꯍꯩꯀꯣꯜꯁꯤꯡ ꯁꯒꯥꯏ ꯁꯥꯕ ꯖꯥꯠꯁꯤꯡ ꯑꯃꯁꯨꯡ ꯁꯒꯥꯏ ꯁꯥꯗꯕ ꯖꯥꯠꯁꯤꯡ ꯑꯃꯗꯤ ꯈꯖꯨꯔ ꯄꯥꯝꯕꯤꯁꯤꯡ ꯑꯃꯗꯤ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯍꯥꯎꯒꯤ ꯑꯃꯁꯨꯡ ꯆꯣꯔꯐꯣꯟꯁꯤꯡ ꯑꯃꯁꯨꯡ ꯀꯥꯐꯣꯏꯁꯤꯡ ꯃꯁꯛ ꯃꯑꯣꯡ ꯃꯥꯟꯅꯕ ꯑꯃꯁꯨꯡ ꯃꯁꯛ ꯃꯑꯣꯡ ꯃꯥꯟꯅꯗꯕ ꯆꯥꯎ ꯃꯗꯨꯒꯤ ꯎꯍꯩꯁꯤꯡꯗꯨ ꯃꯨꯜꯂꯕ ꯃꯇꯝꯗ ꯑꯗꯨꯒ ꯄꯤꯊꯣꯛꯎ ꯃꯗꯨꯒꯤ ꯄꯤꯐꯝ ꯊꯣꯛꯄꯗꯨ ꯖꯀꯥꯠꯇꯨ ꯃꯗꯨ ꯂꯣꯛꯄ ꯅꯨꯃꯤꯠꯇ ꯀꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅ ꯊꯣꯛꯀꯅꯨ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯅ ꯅꯨꯡꯁꯤꯗꯦ ꯀꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕꯁꯤꯡꯕꯨ
Sadaqallahu alazim. Şu balı tavsiye sana şey. नहीं जा सकते Ne yapıyor ben? कभी नहीं